Ngaudore, asingbagi ngaudore. Haiduna nok washroom da changi. Rani loksa khuri tauri. Hey, ibunga, nangbu thabaka chatloi dori brane hey. Masidi ko, ibani kak lay basida, anthong na ngang nakre. Angang sunatrabane haiba. Lance nana. Aikoi magi khadangi speechizu nonga lakpaga pura AK-47 dagi heli. Rani na Isau selang dan nabanang di yahaudungan na haugat luyadro. Ha, chalo. Iru dulu to ucho. Chak tu na tongo. Ay, kaitil tok na bapoche karawali. Yang san kike. Lance nana. As, toro tawone. Chak ta thong lay. Pakhang na isi pakhang. Rani na. Icha di pakhang para boy oire. Ahing sina. Kanagi no khang de. Phone chida amuk toiba. Tabro na. Wai chile. Lance nana. Imasu tabroba warisana bado. Rani na tadra die. Lance nana. Ima ado namau nupigane. Haiduna michi khachali. Masakti pura hello atombini. Rani na ichana phajai hairadi phajara manibo onthokna. Lance nana. Hoi mima phajai wane. Rani na ichadi nupi masak khanbaga yamna haijani na. Chalo. Ichadi maram mukpani chak to hauna thongdo uro. Lance nana. As, akhoi masidi hairaga isau lang dana imung da jangki. Rani na thida angau bisidi. Haiduna masu thongalom da thokki. Be mana. As, leimana. Kaidore amwa suktok suksin toiduna. Be mana. Ikai bana sire aidi. Leimana. Kanada nang di ikai riba. Be mana. Ho dahan toy bada. Lay mana. Kariba. Haujiki mingdo. Be mana. Ho dahan toy ba. Da hai ba. Lay mana. Says. Ngarang da fungdok na da ngay ri. Amukta kawya khidriba mingdo. Da kay na. Be mana. As. Nang sidi. Atugi na tiba. Lay ma. Be ma ikai bagi matawdu ubada. Tumina nukpa khangi. Yare da. Aigi wadi. Yanaro da leire. Ado. Mangondadi karigi ikari banangdi. Be mana. Aina ngarang kapaga lau khongdana tawgiba haigiba mayamdo. Haujiktada ikari iba. Lay mana. Ikairuno hauna sare nuksibagi. Be mana. As. Aibu hentoibudo thengnabaga ngamkidro. Ikaibana loireda. Lay mana. Adam phagine. Wakanda. Ibema. Ko tapthau. Lance nana. Lance na aigi punsi se chak ta thongdana leire. Kai chakre phone duna. Aigi nupi thabat tatpi duda ngak isaulang jange. Haiduna call tawi ring chatpaga lay mana. Hello. Da. Be mana. Loudspeaker thado. Lay mana. Lance nana. Nupi nangbo nawas na call tawre khangadi ring do hek chatpaga pairak pakai doge haiba. Lay mana. Kaino. Haubaga hekta kukton dala isbo. Lance nana. Haugera hauroira. Haire edi. Itu da haijaba. Mitu da haibanate. Nung sigre. Awoiba. Lay mana. Kari matau kau bagi idea. Be mano Lance nana. Nung si matau kawi. Lay mana. Hongai hakarando. Nganga diyare. Kaidoramino. Lance na isaw amuk haurei. Ho chak thong ye. Chak aina. Nahan hydro. Chela sina. Lay ma. Be mada yengaga. Phone da amuk yeng. As. Kaino. Da. As nang sidi. Loudspeaker thado ine haiba. Be magalay haiba. Churul mayam dubu. Taliye nang sidi. Lance nana. Laining lay jasunu kaino. Parabani. Masu kangido. Natro beba. Be mana. Hoi da. Nungai riba. Lance nana. Nungai riya nang di. Be mana.
लेमा लेतेना इनाक्तगा लाक्पिबा नतेने नोई नाबुक फत्तबसे लांसनाना हो इताउ सकहेन बदुना यादिये इ हंग हंग सोइगिबने बेमना करिनो सोइगिबने बो लांसनाना कैसुम नतेदा लादौने सिदैदि नुंतिगी वाकिंग ओइना लाकमंदना नोइना तांथोरकप्रा खंपोते बेमना तालोइदा अदा लेमगा वरी साना जरो लांसनाना होय लेमना कैनोदा नंगी कारण दुबो लांसनाना कारण नती नुसिबेनेबा लेमना मसक्सिगा लांसनाना सक्की वादी मिना फिल्म हेरो कुमो हाइने लेमना अदुसु डायरेक्टर नंगुंबा ओइरमने लांसनाना उसिजिरो अदा ऐ थमगेको थबकसु जतोइनेबा लेमना होय होय लांसनाना कैनो मट्रा लेमना इ करी वालिगे लांसनाना खंजनरिरो नत्रगा तौसिनैरो लेमना अस होय होय नंगसिदि तौदा तौरगे हाइरगा फोन की स्क्रीन दुदा चुप्पी लांसनाना अदुनिदना ngaikhoi aishu chupake hairaga masu phone gi screen du da chupi thamage ko rani na kainoi bunga phone du da chup chanai duna lansnana I kaino ne ima upul pakpa ada kam thokpa wakhandana machine tamcha chagi tre oiba henthoi bana as aibu text tawsira natraga call tawsirane manadi ka shitawra roise ikairamaniba haiduna phone du table dagi lamduna text amat thai be mana as kanagi text no notification jina company ki oramni haiduna yengtre henthoiba masidi haiduna mathang text tara muk thajeli leimana nangi do ibema company bu mandene amado male amti yengune bema bapu oirudabani as haiduna phone du yengi oirami ba bibam du ubada oima sidi kai doriba leimana kadagda kai haina thara ino bemana utli texting du henthoi bana bema kai doromino I text kai yen dine mase angang sin tv as bema pukpatabi ho bema leima phone du da amak yeng bema da amuk yeng si yor adi ai sai dei na tre tanja du da leima gi phone da number khangda ba amak ko lai bema text ali dan thoi ba sauno ai ta hauda bane hen thoi ba text alak paga harau na text reply pi na batawi hey sidi hekta call to salage da hekta haiduna tawsali ring chale bema gi phone da hen thoi ba calling na chongthok tu na leire bema pai khatte hen thoi bana as pai dine haiduna hanjin tawsili bema na hera ai pai di paireke haiduna paire I hello hen thoi bana nang siruraba bema na siradi khola ise paira kadra hen thoi bana ngasai degi ring chalaga pairak ti do kai chatluino bema na kaisum chati silent thamba hen thoi bana kaidobagi nangdi phone silent thabiba aigi call lakni na pakhat paira bema na adugi nate ba hen thoi bana adudi kaige aise hingchaba nate ko nana kiri da bema na as hen thoi bana phone kuina pairak tabagi ai sauri bane thamo thuna ngarang di kapaga lawbaga khongbaga nungsi haraki daine bema ikai bana humang kang ba haidu oire as ai kaidoroga sawba phaduino pharoba seba hen thoi ba bema gi matau du da nokpa khangjali khalo muna ai sauri bani ko bema na as da hoda hen thoi bana kaiba ta hodre bema na da hen thoi ba haiba hen thoi ba sawba pharake tawre bema na da hen thoi ba sarna ba matung dadi ai tau jararoi ba hen thoi bana oima ngawre he sawbaga swaimang kremi thembadi hairene bema na haite da kaisum
Henthoibana hoida hoida tapna tapna hairakchani adum haitraga aina thaaga lore ada nangbu kaidoramino Bemana sumphamambane Henthoibana kanaka Ithanta is nanakta ephamisi udaba is tanjadu da leima Bemada onjelaga ingit tawi goldu thamu haina Bemana adoda horen amuk faunarase ai fi khara surukige Henthoibana hoi hoi wakhandana as bitkati he adudi thamage ko leimana Bema wa aruba malaire Bemana kaino haisuba leimana se phone se payo Bemana kanano leimana paida payo lakpane Bemana hello lakpana Bema nang ai khoi itause amukta khambiyo sigi mateng sidi ai nangonda gini jage khoiramaga hayo su ai haijarage Bemana lakpa ai nang na haise gyan ta dribo lakpana taibangan bagi wafamne ai na hairise Bemana ma kai dorake haise lakpana hoi ai nangi pauloi na tare itaw dagi adubu ai su itaw na lale haiba khange adubu madi ngasi kudak sida satki dore Bema pakhatna kaida made kaida no hayo lakpana mapalamda ngasi kudak da ticket ka khre aina haiba ya ba haire themba ya ba theme magi wakhandi hongo haiba ya tre aroiba oina nangonda aina haire isine magi damak ai lale haijari ngakpiyo amta tanjadu da taibangan bana bhai ho itaw nu shibau kau duna lai khaida amu sat kharjano itaw lakpana bhai ai sida laye ada ai tamage horen pung tarama thoi makhaida magi flight ne adugi mamangda nangnaba lakpiyo masa khangda bine ine tawra ise airport la amo laktaba tawbino ko ai thame ko hairaga thamkri taibangan bana kanaga wari tawrino lakpa nuksinei aruba mine taibangan bana shas tawiko somdana chakchabagi kauri aduga nangna amaduga romance thariba lakpana khara tawrakani haiduna kitchen room da changki Bemana chatoribra iba tawrishiba leimana asmain tawrase ibana hita chalase otoda Bemana aduna parani haina kiva matam yauduna taibangan ba chatnabagi sem sabaloi saki machabu manam nambi aduga pirang lakta nokfet tawri ibunga adale rena ngaushina batawnuko ngasidegi mamana thongba chaksu isa se chaba pangaroi haiduna kapi nakok pauba chitnuko imagi ibungo taibangan bana mamagi mapidu taithok biduna laibakta nushina chupi ma nachana matik chaba mi ama oiraga tholakpado fauba nachabu warasuwana lairamuko sakina haiduna kapi projena imai pema mama nang sidi onthoda mit na khreda taibangan ba mapada khoirami projena yarse icha sidi nupa thoko piga taba phate ko chalam dai sida taibangan ba lakpada amuk konjali bai nataw laktri fawa warsuwana ngaramuko lakpana oi bai projena lao chalase haiduna makhoi mari pulap airport tamna chatki Bemana pungsi yadre chale siloi jiba leimana kya targa jupa Bemana taramathoi tare leimana chasila haiduna anidu auto ama pharaga lai asum thaurakpana taibangan ba airport yoksilai lakpa gari du thangat yengi aduga as laktre jalo anidu ba taibangan dana kaino bai murum solidu ba lakpana kasum nate Bemana as kaino ngasi sibo traffic jam yam sibo leimana as adune pungsu ta dore torise auto driver duna aduni ibema ngasi di gari se na hangai ban oiru bagira loire
अमुक्तोइबा मी चिनबदा मतमदी असुम असुम हाउजिन खिबना ताइबंग गानबा चटनबा मतम योरई लाकपना भाई मेहक लेमिनगी से ताइबंग गानबना भाई घरी की कथा चटलिबसे अब तभाबियो हाइदुना फगी तवी लाकपना खरा कुना लेहनिंगबा ताइबंग गानबा ngayhak leiraga matung taibang anba su changkhri somdana traffic jam su loire gari singdu magi magi thauna khri bemana kaka khara kana thobi ba yagatro auto driver duna ibema thaurisidi asum asum thaurak pana yaure airport bemana kaka sida leijare bara paisa du piramaga thuna changai leimana as bema पुंगदी तारे लाकपदा कॉल तौसली लेमना हेलो कायदा लेगे लाकपना मनुंगलोमदा लेये चंगो लेमना होय हाइदुना थुना चंगई अदुबु मबानीना मफमदो हेक यौरकपगा फ्लाइट तो चपचाना पाइख्रे बेमा नुंगाइतना हलसे लेमना लाकपदा हाइफेट हाइरमसिरा बेमना हाइरगुमसिदा अदम चलसे लेमना होय होय सखीना इबुंगा लाकपा अइखैसु चटनबा तौरसे लाकपना होइमा वखंदना अस अनिदो लाकते लाखिबनेबा नंगनबा हेक लाकते होय तौरदना केदना लेरि ओइरमने सखीना कैदौरगेने नंगबा मुरुम मुरुम सोलिदुबो लाकपना इमा कैसुमता नतेदा राजेना ममा नचानुपासे थबक अमदि तौहंदबा यादे अइना कल्लिङैसिदा ngasiदी wari khara sase haibudana mem thoina hoiba moiba sima thabak ta tawlai isa se thabak tawraga tension amuk lehelagi hairo matam khara nungai jagi sano rajena taning den henang bo mama matang chari ngai da ayau godabane thabak pumba haijinbada kanada balai tine sono nangbo mem thoina icha ma thandane ibani na tanchaliba lanthom pumba icha gine matam khara nungai jasano aduga masu masana pamjaba thabak ama maraina tawjani sida aikoina thoine hena waningai leite lairik laisu inthi jana hairiba ichane rajena khangene aiso loina tan hause haibani mi mama nangbo mem thoina khara leiraga hairasi haiba moi pabung atai lairi aidi imaudum pame rajena oh makhilangi sidi mama oiramidana macha oiramdre taning de ko nang asaida chalo thajillakdana inakta sum leradi aina nusidana sum phubida basida mem thoina wamtaga haibi yabi banate hairaga phet haidoga jetki rajena haiba sidi kamaina ngangna duino aibo nongmagi angang macha sum onkhale ine tawrisiba somdana jawbana hai mama tari banangbo abe chana tari moi pabung jawbana as nangbo aise hatak marakse isase khangson sonda bogum tawine abe chana wakhana oiramni da moi pabung jawbana khangdre isase nongmagi kankhalakadra hairaga sum sonjal e tawrise sigi phibam da sumleradi ai sigi banabu hena parabane mapa ama oibada matik chadre icha thoibi ka nangi khanbada ai siba phobanga moidori tawrise abe chana moi papong hai diba phatte jawbana hai mama sidabu hai bayaba hai daba waga leiribo abe chana leiye jawbana leite lai sisu michang mikai onthokna naikre awoiba lairabadana ana saru ngakta ina khunbadi ambukna de tawrise abe chana aima masidi kainomnine nongmadi ekhoisu nungairakini dana waru nungoi baba jawbana hoi adumaina khalaga hingi bane adubu sibana bu handori bra khangde chocho nangsuna thau jaruro ai sungai hakta pothage abe chana
Hoi, moi pabung. Hairaga imung lomda changki. Henthoi ba kaduda hangat handa chatli. Kaino masinu pisibo. Masaidagi call torokni hairaga hauju phau toroktisina. Shigra chalo. Amuk ting leramdana ai bu chatlu sirane. As natraga mana torokpa ikaidana tawri chala. Mahonging bahaidune. Ekta tawsalaga yengage. Haiduna call tawsali ring di chalese. Leimana Bema nangi call la ene. Bimana amta paibiramo ai khusi thadok pa yadreba. Leimana phone du hek okhatpaga henthoi bana kai chaluino ha ngasai dei call toisi ta dro haibani na chindo khumo